Government की force सिंगना मरम mai khang khang dana men man ta dana hekta media singsida tauhei daba tauroi daba adugumba khut thabak khotpa wangang changang phasdaba singba singse mamang da kya thokrabasu matung tarakpada amona thoan bidanaba Bisnupur koiba pon balukki maikei dagi honorable chief minister na instruction piyu haiba warol simasu thamjer aikoi gi irang siga iroinana amadi ngasi Manipur da leiriba print and electronic media sigi media ki reporter mayama media da thabak tawriba aikoi gi isilina official mayama kathoga leirebani aikoi gi media gi isilina singsidi magi yung gi thabai ngang suga da bukhot ka da punamak langthoga leibak si kadai da kari pau leibage haidna miyam da phanghanna bo hona da makoi su awaba lalak khangdana chatlibani sigumba singsida government gi machinery singna government gi force singna maram mai khang khang dana men man ta dana hekta media singsida ahakpa tauhei daba tauroi daba adugumba khut thabak khotpa wangang changang phasdaba singba singse mamang da kya thokrabasu matung tarakpada amona thoan bidanaba Bisnupur koiba pon balukki maikei dagi honorable chief minister na instruction piyu haiba warol simasu thamjer